ISTV Manipuri Pau Bujing Kabir Singh Bhutan Oxeri Usik Maru the Pauda Mahiroi Tinba School Van Amada Tapagari Amana Tizimbada Tikliba Mahiroi Kungo Hundogalina Van Driver Sopadagi Hospital at Lakanakri Usik Pau Sandok Nipizari Chahi Maridagi Mapan Faud Manung the Leba Tikliba Mahiroi Kunhundo Pudana Lapa School Van Ama Tapagari Amana Tizinabada Sopadagi Hospital at Lakanakri Makoi Singh Manunda driver Yana Mahiroi Mari says Hospital Gi Aishuda Arupim the Lakanari Thaudogasi Nasi Ayupung Tarumakaram Taba Matanda Thobal Police Station Gi Manung Chanda Thobal Sang Them Keli Makonga Tokibani Evergreen Flower School Gi Mahiroi Kunhundo Pudana Lapa Maruti Van MN014A 7410 Asiga Langoy Pudana Lapa Tapagari number MN07C 3084 Ga Tinzinabada Angang Singamadi Van driver the Sokibani Soblaba Singh Thawal District Hospital da Hana Lakan Naraba Matunda Pibam Nusulak Pakhara Makhatana Siza Hospital da Lakanari Siza Hospital da Lakanari Singh Manunda Pibam Luba Yauri Siza Hospital Gi Medical Superintendent Dr. Zugindrona Asok Singh Hospital Asina Soingam Thoktanaba Yam Nakan Yang Singbadi Thabak Sathari Haiki Manipur Miyam ki chana na polam kya thamliba sangai progodan da chahi kya da simi widuna laglaba singi khusuman amadi atai yaifa thawangi thaba kya matam ka chana ba mongda mari leina ba sinna thaba pakhatababu yaning da fundokuna July ki tang taruk tagi sinni singa matam kattaba thabagle pe khongjang sangsing gadari ba sida All India Trade Union Congress Manipurna mapung fana sagat kani haina ngasi irawat bawan da pangthokiba Pawmi Singh unabada Trade Union ki General Secretary Satin Kumar Haikri Pawmi Singh unabada da Consumer Affairs Food and Public Distribution Level Welfare Association ki General Secretary Ramendra Zitna chahi kya Manipur miyam ki tangai fadaba polam sing gari dagi thang thaba amadi hapchin bagi thabak tawrakpa sinni kya bu ngasi fawba apik percent phang khara pibada natana sinni singi yaifana ba Thorang amang sarkar ngasi phawba lakhatri masidagi tangai fadana khongjang ngasi sangsinggadari bani haiki I2 ki General Secretary Satin Kumar na awaba mayok nariba sinni singh bu sarkar na mirai biriba se sinni singh gidabi phangjiba phawba khongjang sangsinggani haiki phangam bu khudong khoi phangam tokpa moi sinni singh right masi phangdawa kadda thoi dawa adu lena khoi gi moi adhikar pirani kolani halaga kamta pidaba kya singse masi khoi khamu muktre masi sarkar sina tabir tabadagi khoi laiba July gi tang taruk tagi khoi ceasefire strike ama khoi changsalagani Amarumda MCSC ki matangda Manipur State Commission for Women's na Shu Moto case lakhatuna asengba achumba du khangdok na bathabak pakhalagani hairi Minister Rizfal Tawdaba se Chief Minister Deputy Chief Minister amasung High Command ki mathawni masida MLA kharana iho hawriba se tahoningdi haina yamthom hawkit na phungdokri wafam masina se MLA na mahaki kendra gi myoi chamaga yankhaida DRDA gi makhada GI State Bar Chatruk Kanimfu Yantopudi Tharamda Haikibani Mahang Makhatana Miyam gi mihut ama oina miyam na thagalapudi maram MLA singna khambak changi Aigi Kendrada Hanna Fawi Yengana Minister Oirabasu Mathangda Adum Turakpadi Masana Tabani Aigi performance mapung fana utlabadi makok thongbada Lairibas singna khangna thabak tawzarakani Disfal tawba tawdaba haiba si MLA gi khutta laite Masidi High Command gi mathangni haiba khangduna Minister Oina bu khongjang sangsinbagi mahutta lebak miyam gi thabak khara hana tahonini haiki The Guardian Kierna State Institute of Rural Development na khusamnaduna numitara mani chupna Chatharakpa Entrepreneurship Skill Development Training Program of Chandel District in Horticulture ki thoram ngasi porompata laiba SIRD gi conference hall location kri Bedward Regional Grant Fund gi scheme makha chatharakiba training program adugi location bagi thoram da Secretary to Governor Dr. R.K. Nimai Agriculture ki retired Joint Director Asem Ibotombi ISTV News ki Chief Editor Brajendra Nimomba amadi Colonel Ajay Sarmana Chingbami Singh Athoi Mitungin Singh oina saruk yakhi Tharanga mari loinana ISTV News ki Chief Editor Brajendra Nimomba na training ama yawa haibasina pansida anong lambi ama pigidori bani
गार्डन केयर की वखलन असी हौजिकी मतंदा अनव अमदी ओइद्रे अखोगी इपा इपु सिंगना ngaligai matangdagi ingkhol gi akoibada mana masing thaduna garden care tawuri thabak sing chathaduna lagli ngasigi society asida wakhal gi pothapam haibase garden su oire garden tawuri hobby lerambadagi professional oina tawduna sel tanba yabalambi su pire haiba wafam sing phungdoki aikoi toma toma watum loina khanaga aisu na haina watum lapada adi madudi aikoi apun ha ko existence and unity harmony si layoy peace layoy Allah ikan ko can be love in peace and harmony aikoi punak si asi hada ina na kuno ko api tunggal ako na api kusida ai blessings bisari ai sati ai paja ai hope bisari ai wish na bisari ma ako biyo Chief Guest oina sarugya ki ba Dr. R.K. Nimaina leitha ba haibase araiba thabak amadi natte leitha dana puthoklebasu matau karamna marketing tawgani haibase su khangbatai leising amaga amaga tongan ba character sing leibana climatic condition yenglaga thabasu changi haiki there are very good flowers in the last 15 years after you cut it other than the women pop on the internet or you get some fire going on zero in 3 years the petal will start falling choose the weather, the varieties, the species, you have to be extremely careful. You need professional advice on this. Otherwise, if you get good advice and if you are sincere, there is no way nothing can stop you from becoming a successful entrepreneur if you are fully trusted. North AOC da leiba Ras Medicity bu All Manipur Senior Citizen Welfare Association thagat pamadi tawbinal khangba utlakli Mongsangai makhalekai da leiba OLS Homda matam kaya gi mamang dagi leirak labi chahi humpugatarugam surabi nupiama angang khawda tumor leibadagi Ras Medicity na aswangam yaudana sel amata laudana layang bibagi dama thagat pa phungdorakli Haukiba July gi tang amada kaisamthong elangbom lekai da miro labi mongnaha ama Chinganingai oba mongda masagi kada thauri yalaga siramba amadi mahaki hek pokchabi tha tararom da ngairibi machanupina sina leiram kiba thodok adubu yaningda phungdok tuna ngasi nupi mapam sagolban tera tongbam lekai hi youth forum gi sanglen mamangda wakani pham sathakre leikidrabi sayem ningol elangbam ongbi susilagi mapam oiriba sagolban tera tongbam lekai amadi thangnaba lekai gi news sing youth forum club ki mioi imung maning amadi mahangna oza oiba promising kids academy gi mahiroi amani oza singsu wakami pham adu saruk yakhi leikidrabi susilagi mamana phongdorakpada machagi misi asi chingnaban lai athuba matamda mari leinaba singamadi miyamna asingba achumba du puthokuna mara leiba singdandi pihani haiki mahaki apokpa Siren Tombina machanupi asi mahaka lonabi machega ngayak lektana khanabadagi mapamda toina lakhiban lai police ta surrender tawre haiba mahaki mapuroi badhiren amadi lonabi mache asi police na wang pang tawduna chapchawa misi asira kana chenabage haibadu thabak lokhalakpa ude mahaki machanupi gi misi asi matungda amu hana thoktanaba manipur da leiriba miyam amadi police department na thamoi sengna thabak tawduna athuba matamda mihat asira kana chenabage haibadu thidokuna ain gi oiba cherak pinana ba hona minasi haiki oigi police na di ma chai tawbane haidi adu ai baba abo ina ai ya janinde adu ga chumba nupi banai ni ga adu anga hatu ko sumai to di ai ja da to pada da ni wonda mamang da kaya to matung da to da di mayang di karba apun bagi to matung da to al di na ba mayang da ai bai di tande do marui ba pau amuka ne pizari Mahiroi Thinba School Van Amada Tata Gari Amana Thinzinbada Pikliba Mahiroi Kunhumdegalena na van driver Sopadagi Hospital da Lakanakre Bidin Kabir Basingbu Amuka Nakanzari